ꯌꯥꯎꯔꯛꯄꯁꯦ ꯑꯩꯁꯦ ꯑꯍꯥꯟꯕꯗꯗꯤ ꯏꯁꯥꯃꯛꯁꯦ ꯄꯥꯈꯠꯇꯅ ꯌꯦꯡꯖꯔꯨꯗ꯭ꯔꯦ ꯑꯗꯨꯒ ꯏꯃꯥꯟꯕꯤꯅ ꯅꯪꯗꯣ ꯌꯥꯎꯔꯦ ꯈꯣꯠꯂꯦꯅ ꯍꯥꯏꯔꯗꯤ ꯑꯩꯁꯨ ꯊꯥꯖꯔꯦ ꯑꯗꯨꯒ ꯌꯦꯡꯀꯥꯟꯗ ꯌꯥꯎꯔꯛꯄꯗꯨꯗ ꯑꯍꯥꯟꯕꯗ ꯑꯁꯦꯡꯕ ꯃꯪꯔ ꯀꯩꯔꯣꯗꯤ ꯃꯪꯔ ꯃꯥꯜꯂꯨꯔꯦ ꯄꯥꯁꯨ ꯌꯥꯝ ꯄꯥꯈꯠꯂꯨꯔꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯄꯥꯈꯠꯄꯒꯤ ꯑꯗꯨꯝ ꯉꯥꯡꯉꯤꯁꯤ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯩ ꯀ꯭ꯔꯦꯗꯤꯠ ꯄꯤꯕꯗ ꯏꯃꯥ ꯏꯄꯥꯗꯣ ꯑꯣꯕꯤꯌꯁꯂꯤ ꯑꯗꯨꯝ ꯏꯃꯥ ꯏꯄꯥꯅ ꯃꯃꯥ ꯍꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤ ꯑꯩꯁꯨ ꯌꯥꯝꯅ ꯍꯣꯠꯅꯔꯛꯏꯅꯤ ꯃꯣꯏꯅ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯤꯒꯤ ꯊꯥꯛꯇꯐꯥꯎꯗꯤ ꯌꯧꯅꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯁ꯭ꯀꯨꯜꯅꯁꯨ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯁꯔ ꯆꯟꯗ꯭ꯔ ꯃꯥꯅꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯐꯥꯎꯟꯗꯔ ꯁꯔ ꯆꯟꯗ꯭ꯔ ꯃꯥꯅꯁꯨ ꯑꯩꯒꯤꯗꯃꯛ ꯁꯔ ꯍꯣꯏꯅ ꯌꯥꯝ ꯍꯣꯠꯅꯕꯤꯗꯅ ꯈꯣꯠꯅꯕꯤꯗꯅ ꯑꯩꯁꯨ ꯑꯁꯤꯒꯤ ꯊꯥꯛꯇ ꯌꯧꯖꯔꯛꯀꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯖꯥꯁꯤꯡꯁꯨ ꯃꯈꯣꯏ ꯃꯌꯥꯝꯅ ꯑꯍꯤꯡ ꯇꯨꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯁꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯕꯨ ꯀꯔꯤꯗ ꯁꯣꯏꯒꯦ ꯉꯥꯡꯕꯤꯗꯅꯦꯅ ꯌꯦꯡꯕꯤꯗꯨꯅ ꯑꯩꯕꯨ ꯑꯁꯨꯛ ꯋꯥꯡꯂꯕ ꯊꯥꯛꯁꯤꯗ ꯌꯧꯔꯛꯈꯤꯕꯅꯤ ꯃꯣꯏꯒꯤ ꯃꯇꯦꯡ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯤ ꯊꯥꯛꯁꯦ ꯌꯧꯔꯝꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯗꯦ ꯑꯗꯨ ꯄꯩꯈꯥ ꯍꯥꯏꯗꯣꯛꯑꯕꯅꯤꯅ ꯑꯦꯝ ꯏꯟ ꯂꯥꯏꯐꯁꯦ ꯑꯗꯨꯝ ꯄꯩꯈꯥ ꯃꯆꯥ ꯇ꯭ꯔꯥꯏ ꯇꯧꯔꯒ UPSCꯒꯨꯝꯕꯗ ꯇ꯭ꯔꯥꯏ ꯇꯧꯒꯦꯅ ꯈꯜꯂꯤ ꯂꯥꯟꯁꯦ ꯍꯧꯖꯤꯛꯁꯦ ꯆꯍꯤ 2 ꯁꯨꯔꯛꯇꯣꯔꯦ ꯍꯧꯖꯤꯛꯂꯛꯏꯁꯦ ꯑꯩꯅ 10 ꯄꯩꯈꯥ ꯂꯣꯏꯕꯗꯒꯤ ꯍꯧꯔꯛꯄꯅꯦ ꯍꯧꯖꯤꯛ 12 ꯄꯩꯈꯥ ꯂꯣꯏꯔꯛꯄꯒꯤ ꯔꯤꯖꯜ ꯍꯥꯏꯗꯣꯔꯛꯄꯁꯤꯐꯥꯎ ꯍꯧꯖꯤꯛꯐꯥꯎ ꯂꯥꯟꯁꯦ ꯂꯣꯏꯁꯤꯟꯕ ꯌꯧꯗ꯭ꯔꯤ ꯃꯁꯤꯅ ꯆꯩꯊꯦꯡ ꯄꯤꯔꯛꯄꯁꯤꯗ ꯌꯥꯝꯅ ꯂꯥꯏꯔꯤꯛ ꯄꯥꯕꯗ ꯑꯀꯥꯏꯕ ꯈꯣꯠꯄ ꯑꯃꯁꯨ ꯌꯥꯝꯅ ꯂꯩ ꯑꯗꯨꯒ ꯂꯥꯟꯁꯦ ꯈꯤꯇꯪ ꯊꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯗꯤꯅ ꯍꯥꯏꯖꯔꯤ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯗꯨꯝ ꯑꯩꯁꯨ ꯑꯗꯨꯝ ꯍꯧꯔꯛꯏꯅꯤ 11 ꯀꯥꯕꯗ ꯀꯣꯟꯅ ꯄꯥꯒꯦꯅ ꯑꯗꯨꯝ ꯇꯨꯃꯣꯔꯣ ꯑꯗꯨꯝ ꯂꯩ ꯈꯣꯠꯂꯦꯅ ꯍꯌꯦꯡ ꯂꯩꯅ ꯇꯧꯕꯁꯦ ꯁꯤꯃꯗꯤ ꯑꯩ ꯇꯧꯍꯟꯅꯤꯡꯗꯦ ꯑꯩ ꯏꯁꯥꯃꯛꯇ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯇꯧꯈ꯭ꯔꯕꯅꯤꯅ ꯁꯤꯅ ꯀꯌꯥꯝ ꯑꯁꯣꯏꯕ ꯂꯥꯛꯏ ꯈꯣꯠꯂꯤꯁꯦ ꯈꯪꯉꯕꯅꯤꯅ ꯑꯩ ꯍꯧꯖꯤꯛꯇꯤ ꯁꯤꯒꯤꯁꯦ ꯁꯤ ꯇꯧꯕꯤꯅꯣ ꯍꯥꯏ ꯃꯤ ꯈꯨꯗꯤꯡꯃꯛꯇꯤ ꯍꯧꯖꯤꯛ ꯍꯌꯦꯡ ꯂꯩꯅ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯊꯕꯛ ꯊꯤꯟꯊꯕꯒꯤ ꯊꯕꯛꯁꯦ ꯁꯤꯁꯦ ꯑꯝꯇꯪ ꯁꯥꯇ꯭ꯔꯁꯤꯡꯅꯁꯨ ꯑꯩꯒꯤ ꯏꯟꯈꯠꯂꯛꯏꯕ ꯍꯧꯖꯤꯛ ꯑꯩꯒꯤ ꯖꯨꯅꯤꯌꯔꯁꯤꯡꯗ ꯃꯣꯏꯗ ꯁꯤ ꯍꯌꯦꯡ ꯂꯩꯔꯤ ꯍꯥꯏꯅ ꯊꯤꯟꯊꯕꯒꯤ ꯊꯕꯛꯁꯦ ꯇꯧꯕꯤꯗꯕꯤꯗ ꯉꯁꯤꯗꯒꯤ ꯍꯦꯛ ꯍꯧꯅ ꯑꯗꯨꯝ ꯂꯥꯏꯔꯤꯛ ꯄꯥꯅꯕ ꯍꯥꯏꯔꯤ ꯂꯩꯇ꯭ꯔꯤꯗ ꯑꯗꯨꯒꯤꯗꯤ ꯂꯩꯇ꯭ꯔꯤ UPSC ꯍꯣꯏ UPSC ꯇꯨꯏꯁꯟ ꯁ꯭ꯀꯨꯜꯗꯒꯤ ꯑꯗꯨꯝ ꯄꯥꯏ ꯑꯩ ꯁ꯭ꯀꯨꯜꯗ ꯑꯌꯥꯝꯕ ꯄꯥꯏ ꯑꯩꯁꯦ ꯌꯨꯝꯗꯁꯨ ꯊꯥꯗ꯭ꯔꯦ ꯁ꯭ꯀꯨꯜꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯇꯧꯕꯗꯨꯅ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯏ ꯑꯌꯨꯛꯇ ꯄꯨꯡ 5:30 ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯒꯠꯂꯒ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥ ꯇꯧꯔꯒ ꯑꯗꯨꯝ ꯆꯥꯛ ꯇꯣꯛꯇ꯭ꯔꯤꯐꯥꯎ ꯄꯥꯏ ꯑꯗꯨꯏ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ ꯇꯧꯗ꯭ꯔꯗꯤ ꯑꯗꯨꯝ ꯑꯗꯨꯒꯤ ꯏꯁꯥꯒꯤ ꯁ꯭ꯇꯗꯤ ꯑꯋꯥꯔ ꯄꯤꯖꯩ ꯑꯗꯨꯗ ꯑꯗꯨꯝ ꯄꯥꯕ ꯌꯥꯎꯋꯦ ꯅꯠꯇ꯭ꯔꯒ ꯑꯗꯨꯒ ꯀ꯭ꯂꯥꯁ ꯇꯧꯃꯟꯗꯅ ꯂꯥꯏꯔꯤꯛ ꯄꯥꯗꯕꯐꯪꯉꯒ ꯅꯨꯡꯗꯥꯡ ꯄꯨꯡ 12, 1 ꯐꯥꯎꯀꯗꯤ ꯑꯗꯨم ꯄꯥꯏ ꯑꯗꯨ 12, 1 ꯐꯥꯎ ꯄꯥꯔꯁꯨ ꯑꯗꯨꯝ ꯂꯥꯛꯂꯤꯕ ꯖꯨꯅꯤꯌꯔꯁꯤꯡꯗꯗꯤ ꯊꯦꯡꯅ ꯄꯥꯕꯒꯤ ꯆꯠꯅꯕꯤꯁꯤꯗꯤ ꯇꯧꯕꯤꯅ ꯍꯥꯏ ꯑꯌꯨꯛꯇ ꯄꯥꯕꯅꯗꯤ ꯕꯦꯁ ꯇꯥꯏ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯔꯛꯄꯗ ꯑꯌꯨꯛꯇ ꯄꯥꯕꯅ ꯍꯦꯟꯅ ꯃꯦꯃꯣꯔꯤꯁꯦ ꯍꯦꯟꯅ ꯂꯩꯕꯒꯨꯝ ꯑꯗꯨꯒꯤ ꯍꯥꯏ ꯏꯕꯦꯝꯃꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤ ꯀꯌꯥꯅꯣ? ꯑꯍꯨꯝ. ꯀꯌꯥ ꯁꯨꯕꯅꯣ ꯏꯆꯦ? ꯑꯩꯅ ꯑꯍꯟꯅꯦꯕꯀꯣ. ꯑꯗꯣ ꯃꯈꯥꯁꯤꯡꯁꯤ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯒꯦ? ꯏꯅꯥꯎꯄꯤ ꯌꯥꯏꯃꯗꯨꯅ ꯀ꯭ꯂꯥꯁ 8 ꯇꯝꯃꯤ ꯑꯗꯨꯒ ꯑꯇꯣꯝꯕꯗꯨꯅ ꯀ꯭ꯂꯥꯁ 5 ꯇꯝꯃꯤ. ꯏꯁꯥꯒꯤ ꯈ꯭ꯋꯥꯏ ꯍꯩꯅꯕ ꯁꯕꯖꯦꯛꯁꯤ ꯀꯩꯅꯣ? ꯏꯁꯥꯒꯤ ꯈ꯭ꯋꯥꯏ ꯍꯩꯅꯕꯁꯦ ꯍꯤꯁꯇ꯭ꯔꯤꯒ ꯁꯣꯁꯤꯌꯣꯂꯣꯖꯤꯒ. ꯁꯣꯁꯤꯌꯣꯂꯣꯖꯤꯒ. ꯑꯗꯨꯒ ꯑꯇꯣꯞꯄ ꯈꯔ ꯍꯩꯅꯕ ꯋꯥꯠꯂꯤꯕ ꯁꯕꯖꯦꯛꯁꯤꯡꯁꯤ ꯀꯃꯥꯏꯅ ꯃꯦꯅꯦꯖ ꯇꯧꯒꯦ? ꯑꯇꯣꯞꯄ ꯋꯥꯠꯂꯤꯕ ꯁꯕꯖꯦꯛꯇꯗꯤ ꯍꯥꯟꯅ ꯍꯩꯅꯈꯤꯕ ꯁꯕꯖꯦꯛꯇꯗꯤ ꯑꯩ ꯑꯗꯨꯝ ꯃꯣꯏꯗꯗꯤ ꯑꯗꯨꯝ ꯌꯥꯝꯅ ꯐꯣꯀꯁ ꯄꯤꯔꯁꯨ ꯑꯗꯨꯝ ꯉꯝꯅꯤꯅ ꯈꯜꯂꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯩꯅꯕ ꯋꯥꯠꯄ ꯁꯕꯖꯦꯛꯁꯤꯡꯗꯨꯗꯤ ꯃꯣꯏꯗꯗꯤ ꯍꯦꯟꯅ ꯐꯣꯀꯁ ꯑꯌꯥꯝꯕ ꯊꯥꯗꯩ ꯀꯩꯒꯤꯅꯣꯗꯤ ꯃꯣꯏꯗꯗꯤ ꯈꯤꯇꯪ ꯗꯤꯁꯇ꯭ꯔꯦꯛꯁꯟ ꯈꯤꯇꯪ ꯌꯥꯝ ꯇꯧꯒꯟꯕ ꯈꯣꯠꯄ ꯑꯣꯏꯕꯅꯤꯅ ꯃꯣꯏꯗꯗꯤ ꯍꯦꯟꯅ ꯑꯗꯨꯝ ꯐꯣꯀꯁ ꯇꯧꯖꯩ. ꯏꯁꯥꯕꯨꯗꯤ ꯇ꯭ꯌꯨꯁꯟ ꯇꯝꯕꯤꯔꯛꯇꯦ ꯍꯥꯏꯔꯦꯕꯀꯣ. ꯑꯗꯨꯕꯨ ꯄꯣꯖꯤꯁꯟ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇ꯭ꯌꯨꯁꯟꯁꯤ ꯇꯉꯥꯏ ꯐꯗꯦꯅ ꯈꯟꯕꯤꯕ꯭ꯔꯥ? ꯏꯁꯥꯒꯤ ꯀꯦꯄꯥꯕꯤꯂꯤꯇꯤ ꯂꯩꯅ ꯈꯟꯖꯩ. ꯑꯣꯀꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ. ꯑꯗꯣ ꯏꯁꯥꯒꯤ ꯍꯣꯕꯤꯁꯤ ꯀꯩꯅꯣ? ꯂꯥꯏꯔꯤꯛ ꯄꯥꯕ. ꯂꯥꯏꯔꯤꯛ ꯄꯥꯕ. ꯑꯇꯣꯞꯄꯗꯤ ꯂꯩꯇ꯭ꯔꯦꯀꯣ?
Okay, okay. Aduga ngasagi lani se thing nang matang ma haibudo. Kawai de study ji minutes to bige bisana. Isala. ꯑꯗꯨꯃꯛꯀꯤꯗꯤ ꯑꯩ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯗ ꯊꯥꯒꯠꯆꯩꯅ ꯍꯥꯏꯅꯤ ꯍꯥꯏꯗꯤ ꯍꯣꯁꯇꯦꯜꯗꯨꯗ ꯁꯥꯔ ꯍꯣꯏꯅ ꯕꯟ ꯇꯧꯔꯃꯛꯁꯨ ꯂꯥꯟ ꯇꯧꯔꯃꯛꯁꯨ ꯅꯣꯏꯗꯤ ꯁ꯭ꯇꯗꯤꯁꯦ ꯀꯥꯏꯕ ꯌꯥꯗꯦ ꯈꯣꯠꯄ ꯌꯥꯗꯦꯅ ꯄꯨꯡ 12 ꯁꯨꯇꯤ ꯊꯥꯔꯦꯅ ꯄꯨꯡ 10 10:30 ꯑꯗꯨꯋꯥꯏꯗ ꯑꯗꯨꯝ ꯇꯨꯝꯍꯟ ꯌꯥꯕ 11ꯗꯨꯕꯨ ꯍꯦꯛ ꯊꯦꯡꯉꯕꯐꯥꯎꯗ ꯃꯣꯏꯅ ꯑꯗꯨꯝ ꯁꯪꯕꯤꯗꯅ ꯈꯣꯠꯄꯤꯗꯅ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛꯇ ꯑꯗꯨꯝ ꯃꯥꯏ ꯑꯣꯟꯁꯤꯟꯍꯟꯕꯤꯕꯗ ꯑꯗꯨꯃꯛꯅ ꯑꯩꯈꯣꯏ ꯑꯩ ꯁꯤꯃꯛ ꯌꯧꯔꯛꯈꯤꯕꯅꯤ ꯃꯣꯏꯅ ꯆꯩ ꯈꯣꯠꯇꯅ ꯑꯦꯗꯚꯥꯏꯁ ꯀꯩꯀꯥ ꯄꯤꯗꯅ ꯂꯥꯏꯔꯤꯛ ꯀꯩꯀꯥ ꯇꯧꯕ ꯈꯣꯠꯄ ꯁꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯑꯩ ꯁꯤ ꯊꯥꯡꯁꯤ ꯌꯧꯕ ꯉꯝꯃꯤ. Okay. ꯇꯨꯡꯗ ꯍꯧꯔꯛꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯖꯤꯁꯟ ꯂꯦꯞꯀꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯀꯔꯤ ꯀꯔꯤ ꯇꯉꯥꯏ ꯐꯗꯕ ꯆꯪꯉꯦꯅ ꯈꯟꯕꯤꯒꯦ ꯈꯤꯇꯪ ꯊꯝꯕꯤꯔꯝꯃꯣ. ꯄꯣꯖꯤꯁꯟ ꯂꯦꯞꯀꯦ ꯍꯥꯏꯔꯒꯗꯤ ꯑꯁꯤ ꯑꯍꯥꯟꯕꯃꯛꯇ ꯏꯁꯥꯗ ꯊꯥꯖꯕ. 이사기 capabilityꯁꯤꯗ ꯊꯥꯖꯕ ꯑꯃ ꯆꯪꯉꯤ. 이사다 ꯇꯟꯗꯕ ꯈꯣꯠꯇꯕ. ꯍꯧꯖꯤꯛꯀꯤꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ 11 12 ꯅꯠꯇꯅ ꯑꯇꯩ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯂꯥꯏꯔꯤꯛ ꯄꯥꯕꯁꯦ ꯑꯗꯨꯝ ꯍꯌꯦꯡ ꯄꯥꯒꯦ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯩꯅꯕꯤ ꯑꯗꯨꯝ ꯂꯩꯕꯅꯤ. ꯍꯌꯦꯡ ꯍꯥꯏꯕꯁꯦ ꯑꯩ 12ꯁꯤꯗ ꯐꯖꯅ ꯈꯪꯉꯦ. ꯍꯌꯦꯡ ꯍꯥꯏꯕꯁꯦ ꯂꯩ ꯂꯩꯇꯦ. ꯍꯌꯦꯡ ꯍꯥꯏꯕꯁꯦ ꯑꯦꯛꯖꯥꯝꯗꯣ ꯂꯩ ꯂꯩꯇ꯭ꯔꯕꯅꯤ. ꯑꯗꯨꯅ ꯍꯌꯦꯡ ꯍꯥꯏꯕꯒꯤ ꯊꯕꯛꯁꯦ ꯊꯥꯗꯣꯛꯑꯒ ꯉꯁꯤ ꯍꯧꯖꯤꯛ ꯄꯨꯡꯖꯤꯡ ꯁꯤꯗꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯕꯤꯌꯨ. Okay, thank you. Isana smaina paska takpadi si amaronda yam thajarude some maji 80+ kuti lakane dikhaluba aduga si yongna smaina pasta kane habidi stan thajarude adu ma lak yam chi nungaire adu ma ki school yoza mana care lobiba machine dai tasin adum ike school tu thagasani aduga leida bai yi papa junna ju ꯑꯩꯉꯣꯟꯗ ꯍꯣꯞ ꯇꯧꯔꯝꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯐꯪꯕ ꯉꯝꯍꯧꯗ꯭ꯔꯒꯁꯨ ꯑꯩ ꯏꯁꯥꯗ ꯐꯪꯉꯦ ꯃꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯣꯠꯊꯣꯛꯑꯦ. ꯉꯁꯤ ꯂꯧꯔꯕꯅꯤ ꯑꯩꯗꯤ 90+ ꯑꯗꯨꯃꯥꯏꯅ ꯍꯥꯟꯅ ꯐꯪꯈꯤꯕꯅꯤꯅ ꯑꯗꯨꯗꯒꯤ ꯄꯪꯍꯦꯜꯂꯣꯏꯗ꯭ꯔꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯋꯦꯕ. ꯑꯗꯨꯒ ꯃꯥꯅ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯄꯁꯤꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯞꯂꯛꯀꯅꯤꯅ ꯍꯔꯥꯎꯕ ꯀꯩ ꯃꯤꯠꯇꯩ ꯄꯤ ꯇꯥꯕ ꯈꯪꯍꯧꯗꯦ. Isan pi yolakpada kai sum awaba laikiba ade like tamro ra pa ba kai da ba ra dugumba pasistri ka ꯑꯗꯨꯃꯛꯇꯤ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤꯁꯤꯗꯤ ꯅꯣꯔꯃꯦꯜꯅꯤ. ꯌꯨꯝ ꯈꯨꯗꯤꯡꯃꯛꯇ ꯊꯣꯛꯄ ꯉꯥꯛꯇꯅꯤꯅꯀꯣ ꯁꯤꯗꯤ ꯑꯩ ꯀꯩꯁꯨ ꯌꯥꯝꯅ ꯋꯥꯏꯑꯦꯅ ꯈꯟꯗꯦ. ꯋꯥꯔꯒ ꯍꯣꯠꯅꯔꯛꯇꯣꯏꯅꯤ. ꯂꯥꯏꯔꯤꯛ ꯄꯥꯕꯃꯛꯇ ꯑꯣꯏꯔꯁꯨ ꯋꯥꯔꯒ ꯔꯤꯖꯜꯗꯣ ꯐꯪꯉꯛꯇꯣꯏꯅꯤ. ꯑꯦꯅꯤ ꯀꯩꯅꯣꯝꯃ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯋꯥꯕꯗꯨꯅ ꯃꯥꯡ ꯊꯥꯔꯀꯥꯟꯗ ꯃꯥꯒꯤ ꯔꯤꯖꯜꯗꯣ ꯑꯐꯕ ꯑꯣꯏꯔꯛꯇꯣꯏꯅꯤ. ꯑꯩꯅ ꯁꯤꯗꯤ ꯑꯋꯥꯕ ꯑꯣꯏꯅ ꯂꯧꯔꯨꯗꯦ. ꯃꯥꯒꯤ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗ ꯑꯩꯅ ꯃꯥꯒꯤ ꯃꯀꯣꯛꯁꯦ ꯍꯥꯏꯕꯗꯤ 10ꯗ ꯑꯩꯅ ꯈꯪꯈ꯭ꯔꯦꯕ ꯃꯥ ꯀꯔꯤ ꯄꯥꯝꯃꯤ ꯑꯗꯩꯗꯤ ꯃꯀꯣꯛꯁꯦ ꯑꯩꯈꯣꯏꯅ ꯀꯗꯥꯏꯐꯥꯎꯕ ꯍꯣꯠꯅꯔꯒ ꯉꯝꯒꯗꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯏꯀꯦꯁꯀꯤꯗꯨꯅ ꯑꯩꯈꯣꯏꯅ ꯍꯣꯠꯅꯕꯗꯣ ꯌꯨꯝꯗ 10 ꯊꯥꯕꯗ ꯍꯣꯠꯅꯕꯗꯣ ꯑꯗꯨꯗꯒꯤ ꯃꯣꯏꯅ ꯍꯣꯠꯅꯕꯁꯤꯅ ꯑꯩꯅ ꯍꯦꯟꯅ ꯊꯤꯅ ꯄꯦꯜꯂꯦꯕ. ꯀꯩꯅꯣꯗꯤ ꯁꯣꯝꯗꯗꯤ ꯂꯀꯥꯏ ꯀꯩꯀꯩ ꯁꯨꯝ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯗꯦꯕ ꯀꯔꯃꯁꯨ ꯂꯩꯀꯣ ꯂꯥꯏꯔꯤꯛꯇ ꯐꯣꯀꯁ ꯇꯧꯔꯒꯁꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯍꯣꯁꯇꯦꯜꯗ ꯂꯩꯈꯤꯕꯁꯤꯗ ꯍꯣꯁꯇꯦꯜꯗꯨꯗ ꯄꯨꯔꯥ ꯃꯣꯏꯅ ꯄꯨꯔꯥ ꯁꯦꯝꯕꯤꯈꯤꯕ ꯑꯣꯏꯅ ꯑꯩꯅ ꯁꯤꯗꯅ ꯍꯦꯟꯅ ꯄꯦꯜꯂꯦ. ꯃꯥꯛꯄꯨꯗꯤ ꯈꯔ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯣ ꯐꯥꯔꯁꯃꯛꯇꯤ ꯁꯨꯃꯥꯏꯅ ꯇꯥꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯦ. ꯌꯥꯏꯄ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯦꯗꯦꯠꯇ ꯍꯦꯗ ꯃꯤꯁꯇ꯭ꯔꯦꯁ ꯏꯟꯆꯥꯔꯖ ꯑꯣꯏꯅ ꯂꯩꯖꯩ. Cái thằng nhiều, cái sân sẽ đâu vậy?